Praise the Lord. Ahan babaktada yengbiriba amasung tabiriba nungsijaraba ichilinaw iche chalima pabungsing mayam pumnamagpu thamoidagi nungsiba amasung ikai khumnaba uchari yengbiriba dom tektakaidoba nada yektaba manung matam chadana shena bathukadawa karigumba leramba taragasu Kanbiba Mapu Jesu Christa na adomdagi fattaba punamag lauthokpiba oisanu adomda mapal naidaba sargagiba blessing haitabiba oisanu Thagachari mayam handak se social media da video mo yam kanna viral loy masung mayam yam magi video se yam toy na thoklei do aisu yengjei aisu tazare adubu asigi matang da ai video se ai sem maroge haina khanjarame sem maroge maramdi yam haining yam yawe aduna adubu subscriber oiraba chilina wiche chel sing kharana comment tawbirei ozagisu wakhanlon kharatang thambiu haiduna phongdokpirakpani amasung chilina wiche chel kayagi matengdagi aigi channel ase subscriber lising kuntrani thoi surakpani ase ishorgi thaujalni maramaduna chilina wiche chel singi damakta aigi thamoida leijaba kharadang ai mayamda phongdoksarake ahanbada hojiki sister asigi magi mana haibirakpa viral oiriba video clip ado mayamnasu yengbiram lagani amakasu hana yengbiu ai matungda kharadang aigi thamoida leijabado kharadang ai phongdoksarake ahanbada mahakki video ase atenba video clip viral oiriba clip ase hana dum tabiyo Cookie loin khatam na teba koi maitai na arambai na aduna cookie tumna hatkadabani aduga cookie loina phatena aduda hairaba yaroiba cookie marka thamo yam chawo yauri minungsi khangba yauri leiresu haibe yam yauri okhal aphaba khanba yam yauri ba cham nomai ka te dum pajaning ba koi nomai lana ma kapradi mi palasu panasu kapradi nomai pardi haibagi gyan loksing phajana leitaba ko aduga phajana education mapung phadraba mayam je mona influence tawra kana okhal phattaba khala kanda pi ba ngang jinja nomai pahalani kapna halani aduta sigumba mayam negative way barom do influence to ba haita mai tai ni aduga ai gi dharma na christian ne ba asini masida aina sister asigi mafamda aina haizening badudi hoi sister na haibi madudi maikhoi singi cookie singi marakta su gyan taba like la shu heiba mayama malai kayama lei haduna haibi ko sister hoi leiramba yai leirambadi yai adubu ngasig phauba chahi ani surakadoriba lan asigi manungda maikhoi maraktagi aikhoigi mi singna tawriba se lali aikhoina sina tawriba se chumde haiduna haibagi video natraga sukarigumba wahei amata yaningde haibagi wahei amata tadabane aduga aina mamangda semjekibani aikhoigi arambai tengolgi luchingba aikhoigi oza respected oza korongan baduda cookie singi pastor gi machani su haiba amana nongmai ka pairaga sumaina ka kapkani khotkani hairakpaduda aina yaningdabagi maramna aina wapaw ama semkibani yam kuirabani aduga haiba ozadugi damakta ishorda prayer tawi arambai tengolgi damakta ishorda haijei ishorna batekta kaidana thambiba oisanu haiduna aina semjekibani maramdi christian amana amasung pastor natraga pastor gi macha amana yengthiba yade aduga nongmai pairaga hatke khotke haibase je kristagi tunginbagi wahai nate aduga sister handak jiribamda nupi ahum aduga angang ahum laikhidabado aduda adugi matangda su mekhoigi maraktagi ko yaningde natraga su mekhoigi maraktagi nungaite asumaina tawganu haibagi video natraga haibagi wahai tade madugi matangda su aina phongdoksagibani sister aidi yam sole ko kana sunachade icham chamba pastor ama phuramba adu Jesu Christa na manglana thokpirak pai bu kanbirak pagi maramna Jesu Christa kana no haibase ina phongdoksabani hairiba nupi micham nupi angang sing hatokpodo adu Jesu Christa gi wahaira adu Jesu Christa na haibra Christian amo ina adom su Christian ni haina adom na haibi Christian amana mihatpa micham nupi angang sing hatpa ase yabra asmaina takpra takte do Jesu Christa na haidaba wahai tawrakpa taragadi madugi do Christian Jesu Christa na yaba Christian nateba
Jesu Christa na pamba Christian natte ado hairiba singdugi marakta aina wapau dugi matangda nupi ahum no angang ahum hat khibagi matangda yaningdabagi aina mittagi pi taraga fawda sem khiba matamda maikhoigi maraktagi comment tawraga aikoina lali hairiba se chumde haina comment amata lakte adu maikhoina nekhoi gi marali nekhoi na adumaina tawbadudi nekhoi na tawkhibadugadi haide nekhoi na khoi gi mi hatkibadadi haide haibagi wahai haibadi nekhoi da kokpiba nungsiba nolukpa Christa gi wahai se yauramba yai adubu ude aduga arambai tengol gi matang da sister na haibiri bado sister yengbiu Jesu Christa mahaki nungsiba mahaki wahai se khangjarakpa tajarakpa matam da dine asi arambai tengol na Manipur da lepiba firep se matamdu da lan nau na hawulakpa matamda mekhoi na khulai pairaga mekhoi na nongmai kapakpa maitei gi mekhoi gi manakta leiba Sisipur dagi mai nung thagalakpa matamda arambai tengol gi chilinau singna oja singna ngakhibane nalamdragadi yaugi fijol setlaga manungdadi kaisal oiba hai bible taktra kaisal oiba singnane nasi Manipur se iramdam se nungsikraba ikhoi Assam da lejaraga su aigi su Ema LEIBAK ni yam nungsibane ase mekhoi na kari tawramgani haibase khallaga yengbiu adubu arambai tengol gi chilnau chel oja singna ngakpadagidi mekhoi na ngamdabani aduga mekhoi na maru ina pamiba se karino lan se chahi ani surakadoriba lan oire ko mekhoi na pamiba se karino separate ni mekhoi na pamiba se tokhai taba tongana taba chaukraba Bihar gumba UP gumba state nate ba Manipur se pikraba koi Ema LEIBAK haina su khoi na kawi dudi hariba Ema LEIBAK to hariba ima do ima bu setat pa yabro ima bu khaidok pa yabro yade dana ado mekhoi na pamiba dudi ima bu khaidok pa sineba asigi matangda mekhoi gi maraktagi Christian gi yamna wapau sandok pa pastor ahani yam oiraba maitei gi mafam kaya da su laga mana wapau hairamani hariba misak ado magi ngarang nan se video ma yengjogani asida mana su separate oibase ishorna ohenbani haiduna gi standard manada di chamin na ba khagmin ba chamin na ba pura lubani ai nasi fa beso gi thogana nang adu jati ne nang ni mayani nang ni meite ne bisigi communal feeling Eingonda le ando se koi in father gi begin na tam thok pase e yam harau bani tamo birin bu yam thagadi ei ina kale gi kisto bani maramdi karino raga adu ke mati mane koi bo puthok pase separation e bisidi ma hosana le bani Egypt le riba Ishwar ki macha singa do makoi loi na lai muti gi lambi da loi chakra bu gi sona makoi si call out to ni ko thokuni aduna masidi birenda ai marang khidi separation happen because God allows that nadi sona yabani masidi soyam dhagali ena som de hegu ku kan ai nai bani ba hujiti e koi ku kilen de lei the Lord Almighty God fights for them. Exodus 14:14. I, the Lord, will fight this battle. The battle belongs to the Lord. haiba haibdi iramdam pur thugai base ishorna pami haiduna magi wahai neba adubu mase Jesu Christa na Holy Bible da kari haido Jesu Christa gi sebok singna masagi lam leijaba punamag yon thoga lairaba da pibaneba lam khopchit lam deba Jesu Christa gi sebok singna aduga Jesu Christa na haibdi yengo atiada pairibu check singse mekoina kota su phau pasinde makoina lausu sude adubu ishorna mekoibu pijabi labukta horiba tharona karamna horiba labukta horiba tharo bu ishorna hinganba taragadi atiagi uchek singbu ishorna mekoigi watana ba pijaba taragadi he thajaba watpasa nekoina nijaba mangonda kayata hena thawai singba pibigadaba haiba ishorgi wahaini ado hairiba separate tanbagi wahai se Manipur khaktadara dom yengbiwa Bangladesh ta su Bangladesh ta adubo Bangladesh ki army na di yadabagi maram na tangthorakpane aina leiriba mafam Assam gi mafam aswai desu maikhoi gi mi ahum aina haijari base proof leiba ngaktani
Hozik Google na sanga yang mi ahum la ameba. Laaga nongmai pairaga lakpani aduga makhoi na tungiba jeep tuga Mizoram gi police ki keno thaiba. Adu laaga makhoi na dukan ama loot tawre adugi matungda makhoi chen mani chen bada aina leiriba mafam asigi police na phabane makhoi se phabane. Haba adumaina tawi adumaina tawiba. Makhoi na leiriba mafam da tokhai taningba separate tanba lam tanba haibase mayam ama urabani. Ko maram aduna sister yengbiu aina hairaga adom na hairaga lan se lip ka dabu natre lan se makhoi na pambase Ema LEIBAK pu khaidok khan bataraga di makhoi lan lip ke sineba adubu pikraba iramdam Manipur se khaidok pa yagadra aduga taibang pan bada leiriba state India da leiriba state sing mayam sina akhoi jati gi su separate hairak bataraga di kari wege dege taibang malem se adu makhoi gi wakhal do oi thoeba hoi makhoi na khan ki bayai khalam bayai adubu ishor na oheloi yengbiu makhoi di Christian natra Christian haibadi Christa gi tungin ba Jesu Christa na yekna ba thamba yabra Jesu Christa na mi halu haina haibra sungai haide Jesu Christa na lakpira ba matungda mi halu haiba wahei amatta yaude ama pau yaude yauraga di engonda comment tawbiro Christian haiba mi hat pasing engonda comment tawbiro ba Jesu Christa na lakpira ba matungda mi halu haibagi amatta yaude jekna bagi dama khaizo haiba ishor ni mahakna kalbari gi cross matakta shikhi bado thangalakpa mi singi damakta ipa mekhoi gi maral kokpiu haina I nai marakta anaba khanga hairakhi bane ba ai kanano khangjadabagi ni hairamba ipana mi halu haigadra adubu mekhoi gi wahai di yengo social media da Christian amagi machindagi tholakpa akampet singing biu handak tasu ekhoi gi iche ama pari mongi che iramda Manipur da Assam dagi chatlaga hojai Assam dagi chatlaga mateng pangjaba aduga aikoi aina leidi daijadi ba mafam se sister asiga gi sune yum thong khuding dagi paisa collection tawraga aikoi na chatlaga thilu bane iramda Manipur da relief camp singda ko hairiba hojai gi iche do adugi matang da makhoi gi nupa amana karamna video seme adom tarabra adugi video do taba ngamde khara taraga kathali machin thi ba do mi oi bana haina daba bible na khoi gi chindagi akam pe thokano haina haiba natra ado makhoi ishorna yadaba thabak to makhoi na tawi ishorna yadaba thabak to makhoi na tawi ishorna yadaba thabak tawraga di makhoi ishor gi nate haibani makhoi ishor gi nate aduga aphaba mi lei haibado aphaba mi singduna makhoi gi wahei asi yade adu fatte laman gumba ikoi gi nate laman gumba ishor gi ni haibagi wahei yaude aduga makhoi gi waja amana matam kuina tumin leirure aina dikhalle karigino ne makhoi gi marak dasu mayam pastor sing ama lerang mani makhoi na wa amta haidabase aina adubu ngarang tawo matam dadi separate ohen base ishorna ohen mani separate oirabo huji cookie len haibasi oirabra haib Jesu Christa na matam amada aina nangonda taibang pan thambiri bado nang separate gi wahai hayo haina haina bagi ra karim ka thaina raga nok pagi phagi tawon bagi mawongda wapau hairaga min nokan bado adu yade wapau hai ishor gi wahai se mi no on na bagi nate ko aduga ngasi phawda ina ishor gi thogol tawjaba matamda ai Christian chango aina haijudi Christian oiraga kari kanani Christian oiraga church ta nongmai pairaga prayer toraga hatoke mi halaga hallelujah launa ba hatna bagi damakta Christian aina maming kauba nongmajing numita church ka badagi kai sukana ba leite adubu Jesu kanano khangbi waina haijabani maitei gi dharma su yam phai Hindu dharma su yam phai Muslim dharma su yam phai dharma punama pu respect tawgadabani adubu aigi iral aigi pap ki damakta lakpi ki ba mapu ama lei shiraga phumaga hingat pa pap ki damakta hairiba mapu se maki nungsiba khangbiu haiduna ina semjabani channel gi maming Kanbiba mapu haise ai narami ai warami ai siramgadawre adudagi kanbirakpagi maramna phongtok sabani aduga adomgi video adomna thangalakpa video se asigi viral oidringagi mamangda thangalakpaga aingonda yengi ishorna yenghanbiba male yengbaga ina dum hai sister sigi magi video siga asoiba yam yaure haina haibani ahan bada asoiba se karino sister ko ai nangonda saubagi nate ko ai nang gyan tanabagi haijabani adom na ai Christian ni aina haido Christa gi tunginba Christian haiba taragadi Christa gi damakta lepa ma mathau tai Christa gi hana oiba mathau tai ai Christa gi ni aina ishor bu nungsi haiba taragadi ishorna Jesu Christa mahakase Jesu Christa se khaman chauba ishor ni Jehovah ipa ishor se mapa machan pa thawai sing ba hum amatani dana
aduna Kristagi nungsibada akhoi leijaba Kristagi wahei injaba Kristagi damakta aina leijaba karigi damakta noina ngasi Krista o Christian oiribase Kristana aigi damakta mamal piduna laikre sibikre aigi damakta mamal piduna laikre Calvary gi cross da aigi aibu mana mamal piduna laikre maramaduna Bible na hai hojik ne khoina hinglibase ne khogi damakna taduna ne khogi damakta siduna fumduna hingat pa ipa magi damakta hingo hairiba maramdi ipa mahak na laikre mamal piduna Maramaduna sister, adom na Christian and haibi badugasu, adom gi Christian dasu awat pelay. Thagachari, chilna uche chilima pabong sing, masini aduga sister Niropama, adom da ina haizege, yengbiu, adom gi wahei da aran bayawi, adom gi wahei na maite chilna uche chil ima pabong kaya gi thamoy da nahalle, lan gi maraksida, maramaduna adom na ay lan kre, ay soy kre haibigi kenodo thadok piu, adom gi channel do ay changnaga yengzare, adom gi channel da ishor gi wapau natte adom gi ko tongan ba adom gi taibang pan bi ba video sing adom thagat pi bani tawbiu karisu kaide adubu adom na lan ki ba wahei do ai lan khre mayam ai bu ngak piu ai khantha hodabu dagi maram na ngang ki bani haibu do ado ai gi makai dagi haijabani mayam adom na phongdok piu thagat chari mayam masi ka phongdok sage aduga iramda Manipur long live Manipur iramda Manipur na yai fare tekta kaida ba oisanu mayam ai gi thamoi dagi haijabani tekta kaida bo hen gani aduga separate taliba wahei do separate haiba wahei do Jesu Christa ipana sumoi ohen bi dabo isunu kari gi separate ima bu separate oiba yagadra aduga maitei gi handak maitei gi ima sing gi thauna maitei chilna uche chil sing gi thauna adu laikraba ima sing chilna sing leina kari gi damakta ima gi separate oigadawono thajaro ta sing na thajaba ekhoina ne ishorda prayer tawgadabani Ishorda haizagadabu thagachari sister bu ishorna loina bibo isanu aduga Jesu Christa bu tasengna sister na thajabiu Jesu Christa ipa dasu haibiu ipa aina haikibu wahai do lale ipa ai soikre haina Jesu Christa dasu haidok piu ko sister kurukuta pullaga ishorda amta haibiu ipa aina semkiba wapau da sister na hairakibu do Christian gi matang da ai Christian ni hairaga aduga lanba aduga asoiba ishorna yadaba wahai kayama yawe ko Maramaduna ishorda hana ipai lale na haidok piro adugi matungda mayamda aina soikre aina lankre haina haibiu aduga mukpiganu aduga akanba sabiganu maramdi landana lale habi yaroi aduga social media da wahai harapuse ekoi miebadi mapungsu fade adubu kanaguma mana lalakpa saurakpa taragadi amakatana saubadi yai mayamna saurakpagi maramdi kariguma maram ama leibagini ko aduga maramdo ekoi gi mit mamangda oribani nupi micham angang Mekoina phangbu phangaba hatpani sister su mekoina fagragadi nangna mekogi maramda fana hai na thadok piroeba hatkineba mekogi mafamda changba yadrido mekoina pami base tongan ba separate ne masi aina haijaba ngamisi sune ai Christian gi under dagi lupa machate Eingonda pastor na haiu hairaga haibanate ai kanamga mari leinate ai Jesu Christa ga mari leini ipana tawhan bi bathogal ne ipana phongdu hairaga phongdok jabani aina lairaba singdaga mateng pangise ai khoi oja rojes khoi oja noha adugidi oja sing chil nau chil sing na mateng pangbirakpadagi pangkiba ngatani paisa lupa ama phangde sister pamsu pamde Jesu Christa thajaba taragadi sorga domgagi mapa machagi mari hana leibiu mapa machagi mari lerekpa matamda domna thauna fana ngangbang amakani mingondagi paisa lauraga mingondagi paisa charaga tawba taragadi miduna fatraga su wangangbang amoy maramaduna Jesu Christa na mingondagi paisa chanabagi lambi ishona tawhanbide masini ishona puna makhangi iramda Manipur gi tekta kaidana bugi damakta sister ekoi matam chupada haijei hoi sister na su haijaramani sister ko sister da mayamna budi ngangbire adubu sister thamoi handabiganu su haijege Jesu Christa bu thagat piu aduga mayamda lale hebagi wahai do haibiu maramdi sister na hairakpado mekhoi faba mising do aduna ngasi phawda lali chumde angang hatpa yade khoi separate tanba yade hanagi leiminaba gumna leigadabani ishor gi nungsibaduna khoi punna leigadabani taibang panbase kharani gini Jesu Christa lakadore ekhoi gi asingba yumdi sargadani khatnaba yade ekhoi kokpigadabani tarulak nate kokadabado tarelak nate kokadabado 7 to 70 times ko 490 times kokadabani habagi wahai tarabra dona thagachar matang asda losin jerege mayam chilnau che chil singna Eingonda uza khara phongdok piro haina haibire amasung aigi thamoida leijaba singda phongdok sabani aina haiji khiba matamda su ahenba kai ma yawro su mayam ngak piu
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯇꯦꯛꯇꯕ ꯀꯥꯏꯗꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜꯗꯒꯤꯁꯨ ꯑꯥꯃꯦꯟ